ꯈꯨꯡꯒꯪ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯆꯥꯎꯊꯣꯏ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯅ ꯁꯅꯥꯊꯣꯏ ꯀꯧꯏ꯫ ꯑꯍꯜ ꯆꯥꯎꯊꯣꯏ ꯑꯗꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯕ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕ ꯁꯅꯥꯊꯣꯏ ꯑꯗꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯇꯟꯕ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯆꯥꯎꯊꯣꯏꯅ ꯊꯕꯛ ꯍꯜꯂꯛꯄꯗ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯇꯥꯕ꯭ꯔꯣ? ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯆꯦꯡ ꯈꯤꯇ ꯍꯥꯞꯄꯤꯌꯨꯕ." "ꯀꯔꯤ ꯆꯦꯡ ꯍꯥꯏꯕ? ꯆꯦꯡ ꯑꯝꯇ ꯂꯩꯇꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯀꯔꯤꯁꯨ ꯂꯩꯇꯕ ꯆꯪꯉꯤꯕ ꯅꯍꯥꯛꯇ ꯀꯔꯤꯒꯤ ꯑꯩꯅ ꯆꯦꯡ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯆꯦꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯍꯜ, ꯆꯠꯂꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ." "ꯁꯦ, ꯌꯥꯝꯕ ꯅꯠꯇꯦ, ꯆꯦꯡ ꯈꯔꯁꯦ ꯄꯥꯏꯁꯤꯟꯕꯤꯈꯣ ꯄꯥꯕꯨꯡ." ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ꯫ ꯐꯔꯦ, ꯅꯍꯥꯛ ꯃꯃꯥꯡꯂꯣꯝꯗ ꯂꯩꯕ ꯆꯤꯡ ꯑꯁꯤꯗ ꯍꯌꯦꯡ ꯂꯥꯛꯑꯣ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯄꯥꯕꯨꯡꯒꯤ ꯌꯨꯝ ꯂꯩ꯫ ꯄꯥꯕꯨꯡꯅ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯁꯤ ꯎꯕꯗ ꯏꯆꯥꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯊꯣꯏ ꯑꯗꯨ ꯆꯤꯡꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥꯒꯤ ꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ "ꯏꯁ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯁꯅꯥꯒꯤ ꯎꯅꯤꯅ? ꯃꯁꯤ ꯏꯁꯣꯔ ꯑꯃ ꯂꯩꯔꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯒꯤ ꯎ ꯑꯗꯨꯗ ꯈꯣꯏꯔꯝꯂꯨꯕꯗ ꯎ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ "ꯑꯩ ꯃꯤꯇ꯭ꯔꯪꯒꯤ ꯎꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯍꯥꯛꯅ ꯄꯦꯜꯂꯗꯨꯅ ꯁꯅꯥꯒꯤ ꯎ ꯑꯁꯤ ꯄꯤꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯈꯨꯠꯅ ꯑꯩꯒꯤ ꯎꯁꯥ ꯑꯁꯤ ꯅꯤꯛꯎ, ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯎ ꯃꯁꯥ ꯑꯗꯨ ꯅꯤꯛꯇꯨꯅ ꯁꯅꯥ ꯈꯔ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯂꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯣꯟꯅꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯂꯧꯔꯝꯃꯤ꯫ "ꯊꯥꯒꯠꯆꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯎ, ꯅꯍꯥꯛꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯌꯨꯝ ꯀꯩꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯂꯛꯅꯔꯝꯃꯤ꯫ "ꯇꯥꯆꯧ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ." "ꯀꯔꯤ ꯋꯥꯅꯣ? ꯍꯪꯉꯣ ꯍꯪꯉꯣ." "ꯇꯥꯆꯧꯅ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯅꯅꯣ ꯇꯥꯆꯧ? ꯅꯅꯥꯎꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨ." "ꯑꯩ ꯍꯥꯏꯒꯦ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯆꯠꯂꯨꯕꯅꯤ, ꯑꯗ ꯁꯅꯥꯒꯤ ꯎ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯅꯥ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯅꯥꯊꯣꯏ ꯑꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯅꯥꯊꯣꯏ ꯑꯗꯨ
ꯆꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯥꯁꯨ ꯁꯅꯥꯒꯤ ꯎ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯀꯟꯅ ꯅꯤꯛꯂꯒ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯎ, ꯅꯍꯥꯛꯀꯤ ꯁꯅꯥ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯌꯨ"꯫ "ꯑꯦ, ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦꯅꯦ"꯫ "ꯐꯩ, ꯌꯥꯟꯊꯠꯂꯒ ꯁꯅꯥ ꯂꯣꯏꯅꯃꯛ ꯄꯨꯔꯒꯦ ꯈꯪꯒꯅꯤ"꯫ ꯃꯍꯥꯛꯅ ꯎ ꯌꯥꯟꯕ ꯍꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯂꯝꯗꯦ꯫ "ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯑꯩꯒꯤ ꯁꯅꯥ ꯑꯁꯤ ꯄꯨꯕ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯑꯐꯕ ꯃꯤ ꯈꯛꯇꯗ ꯄꯤꯒꯅꯤ"꯫ "ꯃꯤꯇ꯭ꯔꯪꯒꯤ ꯎ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯂꯥꯎꯖꯔꯕꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯎ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯈꯔ ꯇꯥꯕꯗꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯑꯦ, ꯏꯅꯥꯎ ꯑꯁꯤꯗꯤ ꯐꯥꯗꯨꯅ ꯂꯩꯔꯝꯃꯦꯗꯅ꯫ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ"꯫ "ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯅ ꯁꯅꯥꯒꯤ ꯎ ꯑꯁꯤ ꯑꯩꯅ ꯌꯥꯟꯊꯠꯀꯦ ꯇꯧꯔꯨꯕꯗ ꯃꯤꯇ꯭ꯔꯪꯒꯤ ꯎ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯥꯆꯧꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯗꯨꯅ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ"꯫ "ꯃꯤꯇ꯭ꯔꯪꯒꯤ ꯎ, ꯑꯩꯒꯤ ꯏꯅꯥꯎꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯀꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯅꯥꯎꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯈꯣꯏꯔꯝꯖꯔꯤ"꯫ "ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯊꯥꯗꯣꯛꯂꯒꯦ꯫ ꯃꯇꯨꯡ ꯃꯍꯥꯛꯅ ꯐꯠꯇꯕ ꯇꯧꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯊꯣꯏ ꯑꯗꯨ ꯁꯨꯕ ꯅꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫